English singani kunithoi fawbada anoba India ma sengat lagani haina India gi humputara mathoi subaning tam numit ki warol da Prime Minister Narendra Modi na wasakrei anoba lenga ka sina sumna tagi tha mari gi manungda miyam da thajaba ma pon bangam le haina Chief Minister Biren na Independence Day gi warol da fongdokrei Security ki akan section thaurang marakta Manipur ki district headquarters sing dasu humputra mathoi subaning tam numit pangthok na krei amasung Independence Day ki mayokta korkom amadi atai lalanglup sing na kaukiba general strike na madam oiraga Imphal City humtak ta krei Ma'am Kurumzari adom ni yangbir bas impact news ni ay okram somendro na hauzik pungja asi pawb gi maroi ba paw sing miyam da pijari India gi ningtam numit ki warol da Prime Minister Narendra Modi na anob India gi mangla nama miyam da utladuna maning tamlaba India na chahi humbutra manga surakpa English singani kunithoi fawbada anob India ma sagat lagani haiba wafamda wasakrei loinana Gorakhpur da angang kaya laikhidaba madi isaw namaram oiduna hawkib matam khara asida miyoi kaya gi punsi loikhiba adubu Prime Minister na thamoisok na nungaitaba fongdokrei Laibak asida ngasi humputra matoi subaning tam numit ki thauram pangthokli laibak ki konung Delhi gi Red Fort pangthokpa mapungoi ba thauram da Prime Minister Narendra Modi na India gi machu ohum gi firal paihan ki firal paihan baga loinana elite 2281 Field Regiment ki haithoi singthoi rab nongmai kapa singna nongmai kunma thoira kaptuna gun salute pi ki thauram asiga mari lenana Red Fort gi Wangang laduna Prime Minister Modi na terrorism amasung terrorist singi thawong sing lem na tharoi fongdoki mak na hai leibak asina malem gi lebak kya ga chungchin na duna terrorism bu maru fang na mutan na ba honari handakta Gorakhpur Medical College Hospital da angang kaya ama si kiba made mausa na piba amang ata kya da India na miyam galoina na amatoina lefli khudong thiba tarba matamda miyam bu kannu na ba made ngak sen ba gi namak lengak na lepli haina Modi na makha ta ki Lau singu gi matang da Modi na hai Pradhan Mantri Fasal Bima Yojana da gi hauradaga Krisi Sisain Yojana yauna lenga ga sina lau singu ba saukhat nu na ba lokhat pa ya ba thabak sing lokhat le government na sina sanja thumza mutat nu na ba khona bada mangjil thana chatli amasung black money lupa lakh crore ama dasmik ani manga masak khangdok pangam le fongdoki aroi bo oina Prime Minister na lebak asibu hena taru tanan ba punna chaukhat minaba yana na ba kidamak mawong am sem gani hai wafam da wasak lauki thauramasi gi matang da Modi na Red Fort Guard of Honor yengshin ki amasung Mahatma Gandhi gi khubam da laikat ki Ngasi India gi mapam pumbada humputara mathoi suba Independence Day ningtamba gi numit yamna harau tayamba ga loinana paksana pangthuknari Manipur state ki waina su lengak da sindun ahan bu Manipur Rifles ki parade ground da Independence Day gi thauram Chief Minister Nongthom Biren na athoi bu mithung len oiduna pangthokre Chief Minister na machohum gi jati gi firal singkhatuna ikai khumna utpa ga loinana tongan mass pass contingent nifu humdoi gi Parade Mars amade English singani taramanga taruk lauthokkiba Chief Minister Police Medal for Gallantry amade Chief Minister Police Medal for Outstanding Devotion to Duty gi medal sing pi bana mapung oi basar oiki Chief Minister Nongthom Biren na Independence Day gamari lenana miyam da pi kiba warol da ningtam ba haibasi khwaidagi nuai ba amade athoiba panthung amane leibak asina ningkha tamlak pasai humputra matoi surak pasida hiram kya da chakot ngamle atop leibak kya da Kayag afab mari thamba ngamle fongdoki Manipur state ki waina su BJP na luching ba ano balenga ga sina sumna tagi tha mari gi manungda hiram kaya da ahong wa purakle isu kaya gi waroisin purak pa ngamle lenga ga sigi waina yamna maru oi ba amade lenga ga sida Manipur miyamna thajab thamlak pa asini lenga ga sigi khongthang ase makhata na sathakigani saukhat thorang gi lamda awat pa laktana na ba honagani praja amadi lenga kani punna chanmi na bhai basi ano lenga ga sigi pandam ne sing amadi tamgi marakta punna chakhuna na bagi pandam da lenga ga sinmi yeng thamli tha khudingi tang tara da singi luching ba singi numit pangthok tuna chinggi oi ba chakhot thorang da ahong ba purak na ba honari
स्टेट असिदा लेरिबा नहासिंग थबक फंगननबगिदमक स्किल डेवलपमेंट अमदि वोकेशनल ट्रेनिंग दा लेंगाक असिना मियंग थमली लंबी थोंगी फिबम फगननब अमदि ई पाउगी लमदा हेन खुमांग चौसिननब होटनरी लेंगाक असिना स्टेट असिगी tourism sector here improve tawna naba sing amadi tamda leiba tourist spots sing improve tawna naba yeng thamli sangai festival sirui festival amadi barak festival yauna tongan festival sing here chakot na amadi mafung fana pangthok naba lenga gasina honagani state asigi lalolitik mai masing amadi ana laing ilam phagat naba yeng thamli center amadi state sponsor scheme singi khudong chaba miyam da phangan naba honagani Chief Minister Makha Taraduna Anoba Lenga Gasina Kanzariba Madi Honajariba Pumbasi Estate Asida Tangdu Laitaba Lakriba Makai Oitopa Yaroi Santi Lak Labamatamda Estate Asida Chakot Lakan Habasi Lamdamasik Miam Tazabio Anoba Lenga Gasida Tazabiduna Yum Tadoktuna Kutta Kulai Paramakaya Ama Sadarun Punsida Hanjilak Pasimag Lenga Gasina Taramna Oi Kianaba Pumba Kautoktuna Lamdamas Leba Miamna Levak Asisakotana Bupuna Hona Minasi Hana Chief Minister Miam the Apple Tauki Nasiki Toramaduda Deputy Chief Minister Yumnam Joy Kumar Council of Ministers Singh MLA Singh Hill Area Committee Chairman Chief Secretary DGP Yauna Civil Lamadi Police Ki Makok Thongba Official Kyana Saruk Yaki Sahi asidagi hauduna Manipur government piba Chief Minister Police Trophy for Community Service amadi Chief Minister Police Trophy for Anti-Drug Campaign gi award su lanthoki Thank you, Angelina. Remember we Kiram kaya apunga amari kapur tumale. Ayah mukti ni jurun kapur sekarang ayah mukti dapat mulai kemarin lagi kapur nabawe, mulai baru sekarang silau. Ayah mau mulai lepas sekarang ni hukum dari iman kita berada. Sekarang sedang ada Prime Minister Modi ini Ekta Bharat सबसे खास संगठन पूर्वोत्तर में नंबर पे मिला है तो बहुत बड़ा भी है ऐसे लिखा और काफी सेरेमनी में बातों की बनी यहाँ से पहले ही बार अब प्रोसेस का अपने मेरे लेवल को उन यपा बच्चों को मिलना भी हफ्ते है ना और इस हालत में वालों के लोग प्रोग्राम होने में सही असली नंबर यहाँ से नंबर को होगा और आगे हम ले रही और की बात कोई बात नहीं मायने को प्रोसेस को प्रोग्राम को आपको करना कोई इतना ज़्यादा नहीं है Mari dalam sebelumnya, anda berkaya dengan apa kalau boleh main mana ada boleh berjaya kalau kami sekarang wahana boleh Security ki akan section thorang loinana Thawbal district tasu district administration Thawbal na sinduna Thawbal district ki mini secretariat complex ta leiba mafam da leiba ga sigi humputra matoi sub independence day ki thoram pangthokrai Thauramadu da Thawbal gi DCL Navakishore na levaga sigi machu ohum gi firal paihan ki masigi tungda Thawbal district police ki deputy superintendent AK Sadanandana luchingba march past contingent singi salami deputy commissioner na oki Thauram gi manung channa DC Navakishore na Thawbal district ase Manipur gi atai district singi marakta yamna khumang chausilak leba district amani fongdoki Ngasigi mass parts ki makok matang takrab contingent cultural gi program da saruk ya ki team amadi district asigi tongan department sing da thabak tawriba mathau masak khangba employees sing da certificate of appreciation pi duna ikai khumna ba utki
Nongsingi Fivam Patrabasu, Nasi Tamelong District Headquarters ki lower ground the Su Lebagasigi Independence Day Gitoram Pangtokre, Tauramadu Datoy Mitul Wakiba, District Asiki DC Armstrong Pamina, Fondo Kibada, Sterasiki in a Tamelong Asi, Mayamgi Mi from Oiriamadi, Railways the Horga Power Grid Yauna, National Highway Central Project Kayama, District Asida Paikalibasi Yamna, Live up Faba Mani, Fondoki, National Highway 37, Infaljiri Lambiasi, 4-lane, Oina Semgalagani Loinana. Taminglong Kongsang Lambi asisu atu matam da double lane oina semgat lagani hana Armstrong Pamai da makata ki ngasi ke thorma da CSO district level officer amadi security personnel yauna miyoi kya sarugya ki Independence Day ki thorum Bishnupur district tasu district administration Bishnupur na sinduna all mini secretariat complex ki ground da district asigi deputy commissioner Bobby Waikom na athoiba mitunglen oiduna India gi machu gi firal singkhatuna pangthoki DSPT Bisurjina Tongan contingent Taranitho gi Ferret commander oiduna chatkiba mass pass aduda Bobby Waikom na salami oki DC Bobby Waikom na district asigi mathau masak khangba mioi sengda khudol pot piduna ikai khumna ba utki loinana ngasigi thormaduda district asigi SP Hawizam Jogesh Chandra amadi atai makok thongba civil amadi police ki mioi kyasu sarugya ki Chandel district asu district administration Chandel na sinduna humputara mathoi suba India gi ningtam domid pangthoki Chandel gi DC Krishna Kumar IAS na India gi machu gi firal singkat pagal loinana national anthem saktuna salute piki firal singkat pa loirba matung Nipan suba Manipur Rifles ki assistant commandant N Novin na commander oiduna Assam Rifles ki band party na luchingba contingent kuntra taruk na march past chatki Maha Union Higher Secondary School ki playground pangthoki ba thawrama duda mafam adugi miyam su sarugya ki Secondary School ki boys contingent na ngasi jo hai be SCI ki boys contingent B Nauna district when Lauthok Raba Kangpopi district ta Yan Hanmu and Nasi Kangpopi ki mini secretariat complex ta Independence Day ki thorum pangthokre district asigi DC T Ranjit Singh na India ki firal paihan kibaga loinana punna contingent tarahumdoina salami oki thorum asigi manung channa Kangpopi today ki copy singsu miyam da yenthoki Ziribam da su humpatra matoi subaning kha tambagi namit Ziribam Higher Secondary School da pangthoki Ziribam District Deputy Commissioner Robert Ketrimayum na salami oki Ziribam da laiba tongan security force amadi school gi mahiro singna mass pass chatki Minister T.I. Syam Kumar na saruk ya ki banding tam numit ki thawram aduda Manipur Police Assam Rifles amadi CRPF ki official kya su saruk ya ki Technopol district asu India gi ning tam numida se Technopol Government High School gi lampak ta pangthoki nauna sem ki ba district asida pangthoki ba ning tam numit ki thawram adu district adu gi DC KH Ragumani na machu gi firal singkhatuna haudoki Technopol gi SP Dr S Ibom Chana DC Ragumani bu guard tawduna mass pass chat kadaba contingent sing adu yengsin ki amade contingent sing na satki mass pass adu DC na salami oki Thawrama da Taranitho Shuba Assam Rifles ki commandant Nectar Sanjan Bam Yauna district adu ki tongan ba lenga ki loisang singi official singa masung mafam adu ki miyamna sarugya ki mayamna fuba kusei which will be followed by Additional Deputy Commissioner Moregi Office Campus tasu ngasi Independence Day celebration pangthoki
Moria Pangtokiba Independence Day celebration aduda Additional Deputy Commissioner N. Gojendro Singna India gi machuhum gi firal chingkhat ki Moria Laiba community khuding maki leader sing amade mahiroi singsu Independence Day celebration aduda saruk yaki. Kaksing District asu District Administration sinduna ahanbo ina Independence Day gi thoram Kaksing District Sports Association gi sanabungda pangthoki. Kaksing District ki Deputy Commissioner Nelen Thang Trillion na athoi mithunglen oikiba thoram aduda leibak ki machuum gi firal chingkhatuna haudoki SDPO Sugnu Athopam Romendro na Parade Commander oidun thoram adugi Guard of Honor piki. Manipur Police Ex-Servicemen School Association amasung Culture gi kang yauna apunba contingent kuntratare na March Pass chatki. Manipur Pradesh Congress Committee nasu India gi ningkha tambagi ningsing numit pangthokrai ningsing numit ase committee asin sinduna BT lambi da laiba Congress vaban da pangthoki ngasi gi thoramadu MPCC gi President TN Haukif na India gi machu ahum gi firal chingkhatuna haudoki firal chingkhat pa lower bumatung da National Anthem satuna British gi machu makuttagi India bu maning tamnan ba hona ki freedom fighters singi mafam da ikai khumna ba utki Thauramadu da Hanagi Chief Minister Okram Ibobi Singh Party asigi MLA Singh amasung karmi kyana saruk yaki. Akoi Congress Party na laukiba role nahuna na akoi ningsingi aduga ningsing basu tabani. Haujiki miron sidanatana tungda lakadaba generation to generation tungda horkadaba miron kayana su akoi Bharat ki ningkha tambasi ai kautu oi haina lojai Bharat ki ningkha tamba Bharat ki apunba integrity Manipur ki apunba integrity se laiminari ba khoi sinau kuding sana chinana nungsinana lairaba tada santi puba sakhatpa purakpa ama woigani haina ngasi nungairaba numit asida Manipur ki praja kuding makta masigi message thamjabi BJP Manipur Pradesh na susinduna Nitaipa Chutek Imphal da laiba BJP State Office ta Independence Day gi palan thoram pangthoki athoi mithunglen oikiba Chief Minister N Biren Singh na laiba ki firal singkhatuna thoram madu haudoki thoram gi sarukama oina Minister yauna saruk yakiba Minister MLA Office Bearer Senior Leader amadi Party Workers sing na English sing ani tara tareta gi English sing ani kunithoi fawbada loisinga da thabak thoram sing mai paknun bagi wasaksu lauki Loinana manipur.bjp.org haiba BJP Manipur Pradesh ki website amasu launch tauki. Bishnupur da laiba Indian Army ki Manipur terrorist na susinduna Bishnupur ki ITI complex ta ningtam numit ki palan thoram pangthokrai ngasi ki thoram adu pung 8 dagi hauduna pung 13 Taba Fauba Chataki, Tormaduda, Ningtau Kong Village ki School gi Ozam Sung Mahiro Sing Saruk Yaki, Levaga Sigi Machu Ungi Firal Pahenduna Tormadu, Haudoki Bagalonena, Army Troop Amasung Angang Singna, Levak Ning Isai Punasaki, Saurak Angang Sani Yamasung, Oza Sing Saruk Yaki, Tauramasi, Loshilakpada, Army Personnel Amasung Angang Singna, How Atum Saminaki Bagalonena, Interaction ki Tauramamsu Pangtoki. Regional Institute of Medical Sciences RIMS Imphal na susinduna ngasi lewag asigi humputra mathoi suban ningtam numit palan pangthokre palan thoram ase institute asigi A block ta pangthoki RIMS ki director in charge oiriba Professor S Navachandrana lewag asigi machu hum gi firal paihanki Laiwag asigi humputra mathoirak suban ningkhatam banumit palan gi mayokta lona thingkraba Manipur gi lalahulup kya gi apex body yama oiriba korko mamadi atai lalahulup singna kaukiba general strike namaram oiduna Imphal city khuntak lansibaga pangkak oikhre akanba security ki section thauranga loinana ahanbu Manipur Rifles ki parade ground da state ki thakta laiwag asina ningkhatam ki banumit palan taurabasu general strike asina mausa gi punsi chaun akaiba piki Imphal city ki akoibda leiba lalol iti ki achauba mafam sing maruaina pauna kaithel thangal kaithel khwaramban ima kaithel chingba sing khuntak lansi ki
सिटी असिग मरुओइबा लंबी सिंगदा पैसेंजर गाड़ी अमदा चेन खिदे अना लायेंग धर्म कर्म अमदी एसेंशियल सर्विस सिंगी नतना लनाई गाड़ी चटपगी चांग अदुकी मतिक हंथकी दुकान अयाम थोंग लोनबत नतना लंबी दमी चनखिदे जनरल स्ट्राइक असिना मरम ओइरगा पामदब थौदोक थोक्तनबगीदमक अकन सिक्योरिटी की चेक्शन थौरांग लौखतखी मरुओइबा लंबी खरदा सिक्योरिटी पर्सनल सिंग बैरिकेड सिजिनदुना अचत अवोक सिंग थिंगबा यावना अकन चेक्शन थौरांग लौखतखी हुमपुत्रा माथोई सुबा लेबाग असिगे निंखा तम दुमित की खुदो लोइना अनौब लेंगाग असिना मई फंगलमदब खुंगंग कया पावर सर्विस स्टेशन तरियत की खुथांगदा मई फंगनख्रे अनौब पावर सर्विस स्टेशन तरा माथोई सु सानब खुंथांग लौखतली प्राइम मिनिस्टर नरेंद्र मोदी ना इंग्लिश सिंगनी तरा मापन की मार्च था फाउबगी मनुंगदा इंडिया पुंबद मई फंगनगनी हाना लाउथोकिबा अदुदगी था अहुम गनखतना इंग्लिश सिंगनी तरा निपान की दिसंबर था फाउबगी मनुंगदा स्टेट असिगे मफम पुंबदा मई फंगनगनी सही असिगी दिसंबर 13 फाउबगी मनुंग मई फंगनदिब खुंगंग कुनमापन नोंगमद पुंग कुनमरी मई पीनब पांदम थमली हैना पावर मिनिस्टर टीएस विश्वाजना फोंदोक्रे वाफम असिंगरांग माउगी पुदुना मईदा नौना साब 33/11 पावर सब स्टेशन संगाबगी थौरम अमदा अथोय मिथुंगलेन ओइखिबा पावर मिनिस्टर ना फोंदोखिबने मागना मखा तारदुना स्टेट असिगी ओइना नोंगमदा सिजिनरिबा मईगी चांग असे पीक आवर्ड मेगावाट 163 अमसुंग ओ पीक आवर्ड मेगावाट मरिफु ओइरी हौजी फाउबगी ओइना स्टेट असिगी मई मेगावाट जानी लैबना मईगी अवाटप लैरोई फोंदोखी सेनापति अमदी तामेलुंग डिस्ट्रिक्ट की लोनाबा बराक तुरेल की मथक्ता मराम अमसुंग ओक्लोंग की मरक्ता स्टेट की पावर प्रोजेक्ट पाइखटनब थौरांग तौरी सिंपल सर्किट लेरंबा पावर स्टेशन क्या डबल सर्किट ओंथोक्तुना क्वालिटी लैब मई फंगनब होनरी सिंगतम अनिमक थोंग मानन साखटनब लैंगागसिन लौखटपा याब खोंथांग सिंग लौखटली अमदी मियामना खोंथांग सिंग अदिसिबु सौगटपियु हाइना महाकना मखा तारदुना फोंदोखी अखोन ngasi state government amdi power company अनिजिका अखोन खुसम नजरे हर कान अखोन मीटिंग तोजरे हर कान भारत की प्राइम मिनिस्टर ना पीगिबा मतमदो अदुगी हेना अखोन था अहुम टेंशन ले हर कान 2018 भौकी मनुंग द एवरी विलेज ऑफ द मणिपुर द लेलिबा खुंजा सिंग द मई पी बाय बजे अखोन पावर कंपनी अनि अमदी अखोन गवर्नमेंट सि कमिटमेंट में जे पजामिया में खुंबरे मणिपुर स्टेट पावर कंपनी लिमिटेड MSPCL सिंधुना पांथोकिबा थौरमदुगी थौरम मपु ओइखिबा PSE मिनिस्टर लोसी देखोना सही क्या की ममांगदगी माउगी अकोइबद लेबा खुंगंग सिंगदा नोंगमदा सुबनगी पुंग अनि खक्तमक मई फंगलंबा अदो ngasidagiदी कोकलगनी हैना नुंगाइबा फोंदोखी तदुबीद लेबा मेगावाट अहुम की पावर सब स्टेशन दगी किलोमीटर यांखै हेना लाइन तिंगदुना माउगी खुंगंग सिंगदा मई पिरंबा अदो अनौबा माउ खक्तकी ओइना मेगावाट 10 की सब स्टेशन असना क्वालिटी लेबा मई पीबत नतना पुंग कुनमरी मई पीबा ngamlagani युमथंग नब नागालैंड स्टेट की खुंगंग सिंगदा पुंग कुनमरी मई लाकपदा माउगी मियामना नुमिदांगी मतमदा नागालैंड लोमदा मई थानबगी मंगाल फंगलंबा अदो ngarangdagi di माउसु मई ngan फंगलगनी फोंदोखी अनौब लेंगाकना पाइखलकलिबा चाखो थौरांग मयाम असिदा मियामना सौगटपियो लेंगाकना सब स्टेशन पीरे मसिबु मफुंग फाना चलाइनब होनबदा माउगी मियामना चाउरब थौदांग लै मतम चाना मई टैक्स थीदुना क्वालिटी लैब मई फंगनब डिपार्टमेंट होनबा असिदा मतेंग पांगमिनसी हाइबा वाफम फोंदोखी People in Imphal, they are using prepaid meters. They are paying every light they own, they are paying. But here in the hills, we are not paying, we are enjoying, we don't even off the light when it is light also. Because of them, we are getting light here, and if we don't realize that, we cannot blame our government. Mob justice achumbanate achum aran wayal taunanabagidamag law leiri haiba khangananabagi pandam galoinana Manipur State Legal Services Authority na puthokpa mob justice amadi child labor da yumfam oiba my mom haina mingthonba short film ma ngasi phongkhre short film adu Manipur High Court ki auditorium da pangthokpa achamba thorum amada Law Minister L Jente Kumar High Court ki acting Chief Justice N Koteshwar amadi Justice KH Novin na phongkibane फिल्म से मरुआइन मोब जस्टिस अमदि चाइल्ड लेबर की चैथेंग फंगलबी नुपी मचा मन थेंगनरक अवाब सिंगदगी हौदुना मणिपुर स्टेट लीगल सर्विसेस अथॉरिटी की मतेंग लोइनना अचुम वहल फंगन की फाउबगी मतांगदा निंगथीना उतुना मियामदा लो लैरी हाइबा खंगनन पाउजेल पीबत नतना फिल्म सिना मणिपुर स्टेट लीगल सर्विसेस अथॉरिटी की थबक थौरम सिंग मियामदा खंगनन होनरी मियोइबा अमने हिंगबदा यादबा
ꯑꯩꯈꯣꯏꯒꯤ ꯑꯙꯤꯀꯥꯔꯁꯤꯡ ꯃꯈꯣꯏ ꯐꯪꯗꯕ ꯐꯪꯐꯝ ꯊꯣꯛꯄ ꯑꯙꯤꯀꯥꯔꯁꯤꯡ ꯈꯣꯡꯒꯥꯡꯅꯕꯤꯕ ꯃꯥꯒꯤ ꯗꯤꯕꯦꯂꯞꯃꯦꯟꯒꯤ ꯄꯨꯟꯁꯤꯗ ꯆꯥꯎꯈꯠꯅꯕ ꯄꯨꯟꯁꯤ ꯐꯪꯂꯛꯇꯕꯗ ꯑꯗꯨꯕꯨꯗ ꯕꯦꯁ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯃꯤꯌꯥꯝꯗ ꯑꯦꯋꯦꯌꯔꯅꯦꯁ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯐꯤꯂꯝꯁꯤꯒꯤ ꯈꯨꯠꯊꯥꯡꯗ ꯑꯗꯨꯒ ꯃꯥꯒꯤ ꯊ꯭ꯔꯨ ꯄ꯭ꯔꯣꯁꯦꯁ ꯑꯣꯐ ꯂꯣꯗ ꯈꯨꯗꯤꯡꯃꯛ ꯂꯥꯛꯀꯗꯕꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯄꯥꯎꯖꯦꯜ ꯑꯗꯣ ꯑꯩꯈꯣꯏꯅ ꯐꯤꯂꯝꯁꯤꯒꯤ ꯊ꯭ꯔꯨ ꯃꯤꯗꯤꯌꯝ ꯑꯣꯏꯖꯔꯒ ꯑꯩꯈꯣꯏꯅ ꯄꯥꯎꯖꯦꯜ ꯑꯁꯦ ꯄꯤꯖꯕꯅꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯂꯤꯒꯦꯜ ꯁꯔꯚꯤꯁꯦꯁ ꯑꯣꯊꯣꯔꯤꯇꯤꯅ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯃꯥꯔꯖꯤꯅꯦꯂꯥꯏꯖ ꯄꯤꯄꯜꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯂꯤꯒꯦꯜ ꯑꯦꯗ ꯄꯤ ꯍꯥꯏꯕꯗꯨꯁꯨ ꯑꯩꯈꯣꯏꯅ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯤꯗꯤꯌꯝꯗ ꯃꯌꯥꯝꯗ ꯁꯟꯗꯣꯛꯆꯕꯅꯤ Hindu lining chapasing senglab kumai Krishna Janma Krishna ki mopok nomiki kumai ngasi Manipur dasu paksana pangthoknari ngasi ayuk angan madagi hauduna Krishna bhakta kyana manak nakpada laiba Krishna gi laisang singda chatuna lai khurumnaki Manipur ki waina mapung oiba thauram palace compound leba Sri Sri Govindaji laisang da pangthoki India ki Independence Day gamari lenana lalolup singna kaukheba general strike namaram oiduna lambi chathok chasinda kudong chat daba kya thengnarbasu nungthil numidang wairam gi matamda miyoi kya lai khurum laknaki Mahabali laisang dasu yamlab Krishna bhakta singna signa chaina bangamdana tinki iskon laisang dasu yamlab Krishna bhakta kya tinduna Krishna gi mapok numidasibu mapung fana pangthoki Rajasi Bhagachandra Govind Nirpon Toro Matunda, Madugi, Matangi Sahidi Hona, Janmastami Hana Tawangi, Kungu Humtuni Panba, Sida Kadlai, Adi Mayamna, Janmastami, Habidi Krishna Popun Michida, Govinda Kurambala Ibisi, Ategi Nati, Punga Santi, Wenanava, Amagamaga Nushinanava, Amagamaga, Chandanava, Adu Pogil people, Kanukjeno, Haginati, Nushinavi Pogil people, like Kuramana Tamoy Shankali, Tamoy Mahali. Hindu lining chapasing senglab kumai Krishna Janmastabina lakpada Chief Minister Nongthong Biren Singh na miyam da yaifa pauzal pirakli ma ki pauzal da hai kumai yasana lakpada lamdam sida khundaminir bukang do masel gi marakta nungsina ba purakpa oirasano loinana sterasi ing tappa saukhatpa nungai yaifa ba oirasano haina pauzal sida makha tarakli Information Center for Hills Area Manipur Icham gi nauna thaupu da executive member sing ngasi khan khrei Isam gi president oramba Nongthomam Rajendro gi mahutta matam kya gi mamang da gi Isam ga sagona duna laklaba Yuimi Horambo lup ki president hoina half khrei loinana general secretary gi fam puramba ngachon mi Ramsang gi mahutta Luni Justin bu lubasigi general secretary loinana Kanguzam Madhuma Golbuna lubasigi chief advisor oina hapada lubasigi thaumi singna amato oina yana khrei yumnam khunauda leiba icham gi hana gi president N Rajendro gi yumda pangthokba ariano sidam gi thawrama mad lubasigi nauna thau pugadaba miyoi sing adu khankhibani numida sida vice president ahu mauna joint secretary treasurer publicity and information secretary amasung Joint Publicity and Information Secretary gi thaupugadaba miyoi singsu khanki loinana Urkhul Senapati Chandel Churachandpur Tangmenglong Imphal East amasung Imphal West District ki Secretary gi thaupugadaba miyoi tariat amasu khanki baga loinana District Executive Member taramari su khanki Panba yabade ching amasung tam ani gi marakta lairiba nungsi chanaba gi mari adu fagat nanaba amasung kanglu masel gi marakta khetnaba laitana amatoiba wakhalonta saukhatpa puraknaba ichamna sei taragi mamangdagi hauduna thabakya paikatuna honarakibani ngasi pangthoki bari anu sinabagi thoramadуда ichamgi advisor BB Sharma Khogendro Khomdram Yumnam Rupachandra Khelen Thokchom Brojendro Ningombam amasung A Mobina chingba masak naiba miyo kya su saruk yaki Jamnina haraga de koi platform de thambirga hana mokoi akoi bu pothan gani singde koi de thangyo akoi nuksina bse chigi pose akoi belly do ji khar wali akoi de la ko matam de akoi de guest house dai te uji are het la pa kan mokoi je hotel de putho ga sapi thapi gi channa bi me koi tabak lai dong to ko man ba adu ai di khulal ga la pa mayam se koi guest house mafam sa ba thamaka na moi se akoi bu moi na sa pa matam de to bi mai to ne koi to minera ba ya maroi ayam di da moi loi mai pai adu amaka walo uji kai no ga da mo ngasi government na language se loan se koi pamai si ls lagani ki maya lae damo tangkul si population lagani ki maya lae thadok si mai na lae adu jalirong ni lai ko sigum loan khra se koi class 1 to 3 na tang na se to class 3 ba ko tamaka na loan si ga mo khanga ga de ngasi ge koi gi hen khitang gap lai bi manam lai se si amuka hen na san na gi train khale
Haukiba August 13 Lona Thinkrab Kangleipa Communist Party KCP gi Miam gi Pingang Lanmi MFL gi Tarahumdoi Super Raising Day gi Thoram Lupasigi CHQ ZSQ 131 Battalion Training Center Mobile Unit Singamadi United Base Camp Singda Pangthokrahana Lupasigi Information and Publicity gi Member in Charge S Mangal the Thokpachero Lamada Kangalakli MFL gi Chama Kuntra Matoi Suba Battalion the Pangtok Batoromda KCP gi Deputy Finance Secretary TH Bobby MFL gi ZSO2 N Mani Maitaina Chief Guest Amadi President Oiki Thauram gi Mera Chukat Pagaluna N Mani Maitaina Firal Sinkat ki Lunana MFL gi ZSO2 M Rovin Maitai Amadi KYKL MYL gi Camp Commander Sangai Su Chief Guest Oina Thauram du Saru Yaki Haina Zirola Sida Palakli Hauki Bachayol Abamuki Mamanga Mapuroi Katnabadagi Thawal Police Station ki Manung Channel Kangabok Part 3 Kuno Lekaida Mari Matamagi Yum the Saidangun Lebi Macha Home Lebi Mawama Maki Nupana Naseu Lona Lakla Makok the Steak na Suduna Hanan about Honoram Lehari Tautuk the Soklabunupi Adudi Hevila Chahi Kunipan Mapureba Luang Tem Sunil Chahi Nifu Lefamna Sambram Maning Lekai Thawal District Hospital da Bukatuna like a nakray. Amaromda Hevila gi Mapureba Sunil Taudoga to Matunda Miam na Watiam Matunda Tawal Police the Sinakray. Taudoga Sigmatanga Ukrul Districti Tuisom dagi Aton View and Mayum Palaki vi Hevilana Fondorpada Haukiba Hapta Muki Mamang the Mark Mapureba Kanabati Kambok the Leba Marki Nupagi Masia Tokwa Magiumda Lerak Panihari. Dr. Antem Santabu Rimski Officiating Director Oina Khan Bada Board of Governors Rims na Ayaba Pikre Dr. Santa Hauzik Nilgrims Silongi Gyne and Obstetrics ki Head of Department Oina Thaupuri Rimski Regular Director ama Laktribu Fabu Thataru ki Oina Mahakna Director ki Thawasi Pugadabani Pasoi Tuliaima Century Club Pasoi Part 3 na Sindurangasi Pasoi Part 3 ki Community Hall da Nomagi Waiba Lemna Line bagi Campama Pangthokre Hariba Campasi Social Worker Kumari Ibem Cha amasung Aristo Pharmaceuticals Private Limited ki Sentang Makada Sathabani Campasi da Pasoi Part 1 dagi 4 fabu ki manung da Laiba Mioi Chahum Yankai Hen bada Laying Chathaki Zenims ki doctor amad staff na kiem asida chaw na mating pangbaga loinana White Angle Social Development Organization asu free hepatitis screening test ki khodong chaba piduna mating pangki Ngasa ayuk pung taret tabad ki hauduna Health Minister L. Jayanta Kumar gi miyang makada kang na sandok liba tamtiraba laina singdagi ngak thokna naba yumthong khuding da sangduna spark black phenyl b powder na chingma sai thoktuna amade yung gi kangkhal hidak lup thokbagi program ama Development Committee Kwakathel Moirangpur lekai gi member singa masung District Malaria Department Imphal West gi doctor amade staff singa khusam naduna pangthokre ngarang August 13 Caesar Institute of Kidney Science ki sahi ama mapung farak gi thoram pangthokre haukiba sahi ama sida Nagaland dagi miyoi ohum yauna nupi taruk amadi nupa mari puna miyoi tarada institute asina mai pakna kidney transplant taukre transplantation taukiba team ase Caesar Hospital of Kidney Science ki Director and Consultant Nephrologist Dr. Gulliver Poshangbam amadi institute asiki consultant urologist and renal transplant surgeon Dr. Somorendro Paunam na luching banai Institute asida dialysis machine taramari laibata tana double RO water seasonary loinana dialysis facility da CRRT SLED na chingba advanced order machine singshu seasonary hospital asina lakliba matam khara asida liver fawo transplant tauna nabagi pandam thamli Ministry of Drinking Water and
Station Swachh Bharat Mission Gramin gi pautak matung ina Tamenglong District pangthokadriba Swachh Bharat Hackathon da saruk yaning ba mioi organization sing government ki department sing mahiroi sing amadi NGO sing bu Tamenglong gi DC na barton tawrakli hairib event ase round thokna pangthokani hana su cherol amada khangalakli Laibak asigi humputra mathoi suba ningkha tamba numit kam adilena na tinjang kaijang dab khunai ama oina nabagi pandam da ani suba Manipur Rifles ki Kanghu amati State Disaster Management Force ki Kanghu ki marakta friendly football match ama pangthokre Thauramasti Manipur State Disaster Management Authority MSDM ena sinduna second MR ki ground pangthokibani match ase haudokpugi thoramda athoiba mitunglen oikiba Manipur Infrastructure Development Authority ki Vice Chairman M Asni Kumarna Masamo Fava Santi Labor Kunaima Oina Bahona Haibasi na Nasigi match asigi maru pauzelni Tha khara gi mamangda Manipur gi mafam ayamba da paktak na ising isaw gi awaba nangkiba matamda MSDM ena lawkiba thaudang thagat ningai ni phongdokhi natural calamity maruina earthquake thokpa yabagi high risk zone oibana MSDM e mapangal kankhanan tangai fade authority asigi manpower oidiba SDRF ki award manpower amadi machine sing matik chana thamnan hona batangai fade phongdokhi Thauramadu saruk yakeba MSDM egi Vice Chairperson Adim Pamaina Status gi miyamna natural lamadi man-made calamity tholakpa matamda kannan ba ngakthokna ba ladiba department asigi forcing physically fit oina thamnan gi pandam the mess asi sinbani mathau ningthina tawdraba kangkhathangumna leiramlaba department asibu hingal handuna miyam kanbad achobu thaudang launa na paikat pa khongdang amani phongdokhi ngasigi thauramadu da second MR gi commandant Ningsen Warngam Disaster Management ki Joint Secretary Joseph Paulin Sarugyaki Honorable Chief Minister Masamangna ising isauna swam pham singda haktheng nan satna hin tin tumdana yangchenba yamna thagat ningai ni adu state asida laidiba yam limited oiba resource amade manpower asina kon any asugumba national calamity tholakpada koi khudong chadaba kayama mayok niribasi koknanaba agi marup sir adim pamai amade Honorable Chief Minister na koi tanaraga koi Bharat Sarkar Minister of Home Affairs marilinaba minister singa tanaraga Manipur State Disaster Management Authority se koi strengthen tawba expand tawbi matamadu lai na haijeningi akhoi si kamhaina hakchang phana thamgani haibagi wakhalon dani physical fit oidaba mi oina mi bu kange wakhalon si laiba ngamoi state disaster management da laiba mi oi singsina kamai tawgani haiba matamda ising iroi ba haiba tai football sana ba haiba tai building maton kanya kamai tawa haiba tai haiba aikoi gi technically oigdaba pot se masisda kwaida muru oibasi physical fitness oiba sini haiba pandam da khoi se physical fitness oidaba yade haiba ngasi sinjaba program ni Haukiba August ki tang tareta Manipur Press Club ta salai taret huyel lalong thang ta kan lupki sintak purel sagolbon marang hanuba lerektagi moirang the mani maitei da Manipur da leiba thang ta gi lup sing apun luf ama oiriba Manipur huyel lalong apun luf na thang ta gi athoiba yumbirel gi mingthol pirakpada hainingai leitana thagat phongdorakli loinana salai taret huyel lalong thang ta kan luf nasu oja asibu okpagi achamba thauram ama haukiba August 13 da pangthokre hari Loina matanga shwada bulletin ase tension jadrang mangwena na headlines amona thamjari English singani kunithoi forward anaw India ma semgat lagani haina India gi humputra mathoi subaning tam nimit ki warolda Prime Minister Narendra Modi na wasakre Anaw belenga kasina subna tagi thamari gi manungda miyam da thajan ba pohon bangam le haina Chief Minister Birena Independence Day gi warolda phongdokre Security ki akan section thorang marakta Manipur ki district headquarters singda su humputra matoi subaning tam numit palan pangthok na krei amasung Independence Day ki mayokta court ko mamadi atai lalong lup sing na kaukiba general strike na maram oiraga Imphal City umtak ta krei